Kurunjare, ISTV Pauming Tabiribas Mutaram Noctere, Ozimoriba Pau. Ning Tambamadi Amato Ibagi Saktamda Sinara Papumnamak, Tenamina Batangai for the Haina, J Minister Okrami Bobina, Kargil Divas Palangitaramda, Fundu Cray. Hozimapung Pau. Bharat ki mafam matai da pangthok na bagong ngasi Manipur da su Kargil Bijoy Divas Palan gi thoram pangthokre Manipur sarkar na sinduna Secretariat South Block ta pangthok ki thoram maduda Chief Minister Okrami Bobi PSED Minister I Hemosandra Chief Secretary DS Punia yauna Civil amadi Police ki makok thongba mioi singna saruk yakhe Sri Bal Mukunda Dev Government Music College ki artist singna lebak ningwagi isai saktuna thoram madu hogdokhe Insolu singam chama palmar fudama panda Bharat amadi Pakistan anina Kargil da lan Kiba Aduda Bharat ki Operation Bijoy da Mai Pakiba Made Jati ki Damak Thawai Kat Kiba Numit Adubuning Singduna Miyam Nam Akoi ki Damakta Ikai Kumnaba Utpat Thoram Aduda Saruk Yakiba Chief Minister Okram Ibobina Fundo Kibada Operation Bijoy da Mai Pakiba Made Lan Famaduda Thawai Kat Kiba Bharat Lan Misingbu Ikai Kumnaba Utpa Made Makoi gi Mafam da Tawimal Khangba Utpagi Palan Thoram Pangthokle Lan Famaduda Said Oikraba Bharat ki Lanmi Kaya gi Manungda Lamdam Asida gi su Thongna Pharaba Mapari Kaya Yaukhe Makoina Bharat ki apunbagi saktam ngakpada achoba thodang lauke makoigi damak ngasigi mirol na kaufam thokte haike magna makata na haike bada lamda masida leiriba mipung khudingmak Bharat imagi macha ngaktane Bharat ki amatta oibagi wakhalol chenminna batangai fade ngasi pangthokliba palang thoram masina jati asibu semgatnaba amatta oibagi wasak lominarase Insoli sigama sama palmar fudama panda Bharat amadi Pakistan anigi lanfamda mai pakpa amadi thawai kat kiba jawan singi damakta aikhoina ikai khumna utse wana phanglakiba ningtamba se ngakpaga loinana jati asigi amato oibage saktamda singnarakpa sakti pumnamak aikhoi punna thengnamidaba tai haike lang thengakiba obasin aduda kai punna utpa amadi sarandali katpa loinana asigi mirona aikhoina Koigi program sing minching badaka ai wana hamlakiba ning tamba na pa mati jati sigi amato koigi sakamda singer pa sakti punama koi punna thenami lagata ali ekoi Bharat masami amadi Bharat ekoi lepapi masigi amato koigi wakalon asi hen session hanaba dakar boy Nasi Kargil Bijoy Divas ki Jai Karlo Thawal Masida Asyat ka Kriyat Koguna Jati Sibu Singapurna Babasa Lominarasi TDC ki makhada leiba Manipur Truck Owner Welfare Association da thau chingnanaba permit yankai pirabadi Manipur da thau walandaba ngamgani haina TDC ki President Ranjit na phongdokre ngasi MG Avenue da leiba Transporter and Drivers Council ki office da pangthokpa paumi singa unaba aduda council ki kulamani amade jivan na chingba miyoi sing saruk yakhe Ranjina Makha Taraduna, IOC na Manipur Sarkar da Sana Ningba Mong da Sana Duna Lede, Miyam da Thau Pangan Bahibasi, Sarkar Amadi IOC ga, Yana se Sahi Tongnabada Yaukrabane, Lambi Yabaya daba Praza Sing da Thau Ningtina, Pangana Bahona Bahibasi, IOC gi Matone. NS2 da Thau Chingba Chatpagi Mahuta NS Kuntra Tareta Thau Pubakari Sukaide Manipur Sarkar na gari Yankai gi permit pirabade Manipur da Thau leptana phangan bangamgane IOC na Sarkar amadi miyam da sanabagi matam hele haiba wafam phongdokhe NS 37 da gari Yankai gi permit pigera chama gi permit pigera under the Manipur Tribunals Welfare Association Matwagi Makada Sina we don't got gari permission period within 2 months akoi gari sing to loina akoi thau sing bang namnar ba akoi puthok ke yam da gari yang khai permit pio ba ko ni au ya aduga kanu khuding gi akoi escort khuding gi chalaga akoi thau puthok ke ba ramnagar de hangera any guwahati de hangera tinsukia de hangera anywhere halo adu tawadu baya silsa second year koi baya jiri bam second year koi 39 de ko chusa salo 39 chaloi TDC ki athing ba ngasi su dum leidi athing basi leisi marata kaima driver sing asi ana thopada lupa lamanga pigadamni haiba tu ki compensation am su lei madesu aso ana thopo matal da owner sing na driver sing da pigadawani ana asiki khara piraga tokpa yaroi driver sing da TDC lei ngai da madu ki pajawan me yaroi adu hoji ngasi permit pirasu akoi haying de the process da hoga gari ahan malega koi gari yakhe da putogani
Amarom the Works Department ke Additional Chief Engineer Tiembana Imphal Jiribam Lambi Sembada Lupa Crore Tara Thadakre Haibasigi Chap Saba Praman Puthok Mathau Tai Asuki Amba Senfam Thadaduna Semki Haibasigi Achumba Praman Lerabadi TDC na Lupa Crore Tara Haplaga Punna Lupa Crore Kun Pige Haina Additional Chief Engineer gi Pukning Chingsin ke Tiembana Lambi Ase Transporter Singa Tanaraga Semki Haibasi Yumpham Yaudabani TDC na Nungna Chingba Puthok Tuna Lambi Ase Semki Badi Masida Works Department tagi karigumba senfam amata laukiba leite Raja Singi Khalaga Lambi ase TDC na semki bani haina ranjit na phongdokhe TDC temana TDC khangderba sengna TDC habiyo TDC panindra gana hogopira TDC panindra gana hogopira kanu sengna TDC habiyo ma additional chimijina mo gargadi akoi TDC ji khangam dobo male lupa karo tara asini manungda akoi lupa amda phangbosu leite Chatkiba Tangkungi Nungtilda Imphal East Police Commando na Hata Dalaiba Orient Hotel Mamangdagi Fare Hariba Takel Mayum Ibomcha Elias Kaka Chahyangkai Apopale Kidraba T Babu Nongren Maning Lekai Dagi Hariba Mu Asi RPF Amadi Masigilan Misanglo PLA Karigumba Hiram Amatada Marilena de Haina Aina Tingraba RPF ke Department of Publicity ge Chief Bankim Nathadorokpa Cherol Amnahare Hauzetian Be Amtang Logjade Break Matung Taram Nokjade Sericulture Inspector Kun Amadi FO Kulumdoi contractor Matam Sangdokna bagi damak parikya pangthokrabasu ngasi phawba haidoktana leibabu yaningda phongdoktuna ngasi sangai patalaiba Sericulture Office mamangda wakani fam chatakre Sericulture Inspector and Farm Overseer DPC First Candidate Action Committee ge Secretary na phongdorakpada apunba post marfuma thoigi contractor matam sangdokna ba parikya pangthokraba matungda atai atopa post singi for laukthokraga FO amadi Inspector ge phanggi damakta de parikya asi ngasi phawba haidokpidre athuba matamda mari leinaba singna parikya asi haidokpiduna Sericulture sakot hanana ba khonabada mateng pangbiu haike Maruibidi department is the Hoji technical person, especially FO Haiba, Sericulture Inspector Haiba, Ashi, what Padigi, Hoji first phase as Mapung Pana Chatabani Habishi, Maying Lebani Maramaduna, Nashi, Sericulture training, PGDS Loikraba, Mayam, Amadi FO training Loikraba, Mayam lady, Mashi, Sarkana, Atumatam, the results Hadukla Heraga, Mokoishibu, Field the Tabiri Heraga. Sericulture asi ngasai Manipur gi amata oiraba laira bisingi senthok lambi oiba sericulture ase mapung phanam achobad industry ohanse habisi ngasi gi dharna phamiba DPC mayam asina sarkar da appeal tawjabaga loinana hogi dharna si pangthok jabani Samurau Nagar Panchayat ke Chairperson Hemabati Amade Councillor Sakhen Bina Media da Panchayat Asigi BPL card holder Cham Yankhagi Cheng MLA na Fangandre Haikibo Wafam Adu Aran Bani Haina Wangoi Kendragi MLA Lukoina Mahaki Quarter da Pangthok Pa Paumisinga Unabada Phongdokre Samurau Nagar Panchayat ki Makhada Leiba Fair Price of Rationing Agent ke Mihu Singh Amadi Nagar Panchayat Asigi Tongan ba Ward Singi Mihu Singh Yaukiba Paugi Mifamaduda Agent Singi Mihud M Ramkumar na Panchayat Asigi Manungda PDS ki Polam Phangde Haibasi Laibuk Thibani Mamangi MLA na Piram Daba Polam Kaya Handaki MLA Asina Chang Naina Piri Haike Samurau Nagar Panchayat di MLA Ulukoina Hekarapudagi Mamang Dr. Tobi Mamongda Sing Sinim Su GDC Polam Sing Ada Pabu Yauna Left na dire Sigumba Yamna Fazana Satariba Panosida Kanagumba Rajniti Kubumi Karana Kunjelaga Miamda Lana Pautupa Je Nasi Kuitamajide Tongan ba agency na phongdokhibada pot yen bagi matangda akopa marol khanginglabadi agent natraga nominee da unabiu haike MLA Lukhoina Panchayat Asigi BPL card holder Chamayang Khagi Cheng Chingthokhiba leite BPL card holder Chatuk Sumna Taret ke phangpham thokpa Cheng Sing matam chana beneficiary singda yahon ke Cheng Mang ki haibagi matangda Panchayat ki miyoi singda MLA na kian khiba leite Panchayat asida kendragi oina Cheng yoromdrabadi mari leina ba agent singda lokhatpam thokpa action lokhatkani haike ki halagle nomine ka kuni hadu chetowe hana haiba chairperson Hemapati na ingonda phone to khibasu leite aina su to khibasu leite masidi ayu jet mana na ba ko ralti akhubo miyenga loinana ayu batana pinena ba hona bani haiba 150 BPL additional card holders singsi ai masak khangge tawudabu
वांगोई केंद्र की फिवम थोपा अपुनबा बीपीएल कार्ड होल्डर चात्रुक तरेट की दी आई मतम चान चिंथोक्तना particularly samulo khatanate whole wangoi kendra sigi polling de leiba reasoning agent singi khuthangda manwana phangom thobo beneficiary singda matam chana phangan khi Manipur gi ahan ba nupi Olympian judo sanaroi Brajesori na lekhidabada Bharatiya Janata Party Manipur gi sports cell na awawa phongdo rakhe hoje amuka na tembrem tang lawjare break ki matungda mayam amuka na taram nokchare Kargin Vijay Divas Palana se BJP Manipur Pradesh na susinduna nitaipa sa tekla iba party sige office ta pangtokhe tharamadu da party ki president TS Chawba yauna BJP gi karmi kayana lekhidraba singi mafamda ikai khumna botke Manipur Sarkar na sana konong loksin ba yaroi haiba Davida Jatharak pa khongjang ngasiga thana numit kuntra mangani sukre ngasi Palace Compound laiba sana konong da Nepra Menjor Pukri Mapal Women's Voluntary Association sana konong semgat sagat loop amade Utra Sanglen gi miyoy singna khongjang changsin ke association gi maru oiba miyoy ama oiriba PS sana lembina sarkar gi phirep athuba matamda hongdokadabani haike akoju wari wapong खुदिमक्सी मकोई खंगद्रबरा हाइबगी वाफमजु थमजनिंगी अनु मरमदुना हारिबा सोंगाबोलसे सरकारने लोकसंगनी हाइबा वाफमसे अकोई नेप्रामेजो पुखरी मपाल वुमेन वॉलंटरी एसोसिएशन की अकोई नसुंया याजनिंगे हाइबा वाफमसे थमजरी Lamphel Patalaiba PSED gi Communication and Capacity Building Unit na sinduna Imphal East District Singi Pradhan Singi Oiba Nirmal Bharat Abhiyan gi Sensitization Program ama Lamphel Dalaiba CCDU gi Training Hall da pangtokre Tharamadu da Imphal East ke Jilla Parishad ke Adaksa ke Tombi Manipur State Panchayat Parishad ki President Itobi amade CCDU PSED gi Director L Swami Kantana Thorama Pusing Oike Resource Person Oina Director Swami Kanta Yauna Tungan ba myoy singna wangang ke Tharongi Chief Guest Oikiba Adaksa ke Tombina Kungangi Lam Singbo Luna na thamduna masamo phaba society ama ohenna bagi pandamda sarkar na program se mapung phana pangthokna ba hona bada pradhan singna achoba thodang lobiu haike Kungangi Lam Singda Singba Labor Praja Singda mati household lateral sagada individual koigi singda household kambu singda koigi awareness phangwa pradhan singna makhatana punna khangina bagi pandam si le kan da si scheme si mai pa na sangsin be yana ba pradhan singna ahan bagi wona ko awareness pangthokpani pradhan singna ya mapung na masigi daita leina harimba moda kai phamsana thamnana ba mati amang soima phamsana thamnana ba makum ban phamna thamnana bagi pangtholiba scheme sida pradhan singna sobo role mani Muslim Singda Tholiba Thodok Singh asi fawada Congress Sarkar na solution ama fawa puthokta ba haibasi Muslim Singbu hanthana yengbi bani haina tongan ba Muslim organization singi apun ba apex body gi mehu singna Manipur Press Club ta pangthok pa pawmi singa una bada phongdokre tongan ba Muslim organization kaya gi mehu singna saruk ya khiba pawmi singa una ba aduda wanga khiba singna phongdokna khibada yaripok faudel singa sora amadi mantri pukri yauna Muslim jati singda thokliba issue sing asi fawa Manipur Sarkar na waroshin amata puthokta namsinduna thamba laibak thibani Muslim jati sing hanthana khanbani Sarkar asida yauriba Muslim MLA ahum khudakta resign tawgadabani haike Amukogi Organizing Secretary Abdul Kayum na haikibada issue sing asiga mari lainana fajinduna jail da thamliba mir sing condition amata yaudana thadoroktrabadi akanma khongjang sangsilagani haike athu matamda meeting ma korni Muslim sing ba imam sing ni organization map sing aduga kai mata da bata ragade akoi central da zametul malari prime minister lady christian lady mayam sing sida okalaga kai to ya ge ADC office Jiribamna susinduna Kargil Vijay Divas Thoram ADC conference hall the pangthoke Thoram asida ADC Y Iboyaima additional SP O Mizor su saruk yaduna Kargil landa laikhidraba lanmi singi mafamda ikai khumnabot ke Manipur da Congress na sahi taranithoi sashan taurakpa asigi khudol oina state asina India gi state khudingmaktagi senja thumja amadi miyoibagi hak khongauna bada makok oire haina BJP Manipur state ki wangangroi wainilamani na ngase party siga office ta pangthokiba pawmi singa una bada phongnukre
Paugi Famadu Party Sigi, Media Cell Secretary L. Basanta, Hanagi Minister Gangmai Kamaina Sarukyake, L. Basantana Bharata Housing Sarkar Pariba Congress na Makoina Sarkar Paiba State Karada, Food Security Ordinance, Chana Hangani Haina Laukiba Warib Ase, India ki Constitution Book Kongoina Bane, Masi Sendok Naba India ki President da Ngarang Aiba Cherol Amatakre Hake, Gangmai Kamaina State Government na Matamga Chana ba Land Use Policy Semdabana. Lamdamasida wathok kaya laknabagi maram ama oire sarkar na mi chilaba Imphal manungda semgat sagat pagi mingda yung kai thuwaiduna leifam chafam leihandaba haibasi sasan haitabagi khudamni haike judicial academy se nasimam da korpam da masi kadalaitam da koi kai da nuwajing sing da haigang sing da natraga sai koi spokesman haike mokam se judicial academy meeting sawiya adu hanakta Nagari berikut tu yang sama thoi masih kita di belum kita pata karena kita settlement pata dia kalau settlement pilih kamu sensu tahu lo kalau kita yang high court tu na status quo kamu masih bukan sensi tahu lo mungkin sih like kami sector pilih tu belum sensi sekarang ni pun tu Party ki wangang loi ni lamanina security force singna state government ki lengak sashan haitabagi khudong saba loduna praja singbo wahale matam sana sumthok haudrabadi lamdam ase mioiba praja sing leibada khudong sadaba kaya mayok nagani haike sarkar na senja thumja da tawringai da praja sing ka hena awaba khudong sadaba nanghale masigumba se praja singna para tambiba matam oide haike Ising lambi thong iram nala amata maintain tongnaba policy amata lete PDA amadi town planning maming tagi oina lady harega tika tongnabagi lambi rom da mai ochinduna lady sarkar satpa yar to mon tanda osie ki sarkangwa wa noptuna lady ba laibak thibani national highway anida lambi semanabagi lakhaliba thorang singasi oiroidabang haktani Mamanga Prime Minister, Home Minister, Donor Minister, Loinana Handak Tasu Defense Minister, Lagni Hairga, Lambi, Semba Loshilagani, Haibatamak, Hiram Bani, Adubu Lambi, Fivamdi, Hanagi Hamu Hamuni. Hauzi Murray Pamu. Ning Tambamadi Amatu Oibagi Saktamda Singer Papumnamak, Tengamin the Batangai for the Haina, Minister Okrami Bobina, Kargil Divas Palan Gitaram da Fondukre. ISTV Pauming Tabir Simba Mukahana, Kurunjare.